ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯄꯃꯦꯜ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯗ ꯁꯪꯒꯤꯇꯥ ꯂꯧꯁꯝꯕꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯒꯤ ꯋꯥꯈꯜꯗ ꯊꯣꯔꯛꯄ ꯊꯧꯗꯣꯛꯁꯤꯡꯅ ꯁꯥꯒꯠꯆꯔꯒ ꯃꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯅꯕ ꯍꯥꯏꯗꯨꯅ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯊꯥꯅꯤꯜꯅ ꯏꯇꯩꯃ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗ ꯑꯃꯨꯛꯇ ꯊꯥꯗꯣꯛꯁꯤ ꯏꯃꯨꯡꯁꯦ ꯏꯇꯩꯃ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ꯫ ꯃꯃꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯧꯔꯒ ꯊꯥꯕ ꯍꯧꯔꯛꯏ꯫ ꯃꯤꯔꯥ ꯃꯃꯤꯠꯇꯨ ꯉꯧꯔꯣꯛ ꯉꯧꯅ ꯈꯪ ꯄꯥꯡꯊꯣꯛꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯅꯝꯊꯤ ꯊꯥꯔꯛꯀꯅꯨ ꯅꯝꯊꯤꯌꯦ꯫ ꯃꯤꯔꯥꯗꯣ ꯑꯃꯨꯛ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯃꯃꯥꯅ ꯄꯥꯈꯠꯅ ꯏꯕꯦꯝꯃ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯃꯤꯔꯥꯅ ꯑꯃꯨꯛ ꯇꯝꯊꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯁꯤꯍꯟꯅꯤꯡꯕ꯭ꯔꯥ ꯃꯅꯝ ꯅꯝꯊꯤ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯤꯔꯥ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ꯫ ꯃꯃꯥꯅ ꯏꯕꯦꯝꯃ ꯏꯃꯥ ꯃꯩꯁꯦ ꯃꯨꯠꯊꯠꯂꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯃꯨꯠꯊꯠꯂꯤ꯫ ꯃꯤꯔꯥ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯗ ꯅꯣꯡꯗꯝꯕ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ ꯅꯣꯡꯗꯝꯕ ꯅꯣꯡꯗꯝꯕ ꯍꯥꯏꯔꯝꯂꯒ ꯃꯁꯥꯗꯨ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯏꯕ ꯃꯪꯒꯤꯁꯨ ꯊꯨꯡꯂꯔꯤ꯫ ꯗꯣꯔꯦꯅ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯣꯖꯥ ꯐꯤꯗꯥ ꯁꯣꯝꯗ ꯂꯩꯖꯔꯣ꯫ ꯃꯥꯏꯕꯅ ꯏꯕꯨꯡꯉꯣ ꯉꯔꯥꯡꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ꯭ꯔꯥ꯫ ꯗꯣꯔꯦꯟꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯥꯏꯕꯅ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯏꯆꯥꯒꯤ ꯀꯥꯗꯤ ꯁꯣꯝꯗꯔꯥ꯫ ꯃꯥꯏꯕꯗꯨ ꯃꯈꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯃꯤꯔꯥ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ꯫ ꯆꯪꯂꯛꯀꯅꯨ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯗꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕ ꯃꯪꯒꯤ ꯃꯤꯔꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯤꯔꯥꯅ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯅ ꯅꯪ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ꯫ ꯃꯥꯏꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯤꯔꯥ ꯁꯥꯎꯅ ꯉꯝꯂꯣꯏ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯃꯥꯏꯕꯅ ꯑꯩ ꯋꯥꯁꯛꯂꯤ ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯌꯨ ꯅꯍꯥꯛ ꯀꯅꯥꯅꯣ꯫ ꯃꯤꯔꯥ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯒ ꯅꯪ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯣꯏꯕꯤꯅꯤ ꯌꯨꯝ ꯑꯁꯤ ꯑꯩꯒꯤꯅꯤ꯫ ꯃꯥꯏꯕꯅ ꯑꯃꯨꯛ ꯍꯪꯉꯤ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯅꯪ ꯀꯔꯤ ꯄꯦꯟꯗꯕ ꯂꯩ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏꯗ꯫ ꯃꯤꯔꯥꯅ ꯑꯩ ꯅꯣꯡꯗꯝꯕ ꯄꯥꯝꯃꯤ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯗ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯁꯨꯛꯆꯠ ꯆꯠꯂꯣꯏ꯫ ꯃꯥꯏꯕꯅ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯃꯤꯔꯥꯗꯗꯤ ꯑꯋꯥꯕ ꯄꯤꯒꯅꯨ꯫ ꯃꯤꯔꯥꯅ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗꯒꯤ ꯍꯜꯂꯔꯣꯏ꯫ ꯃꯥꯏꯕ ꯁꯛꯈꯤꯕ ꯋꯥꯁꯛꯅꯤ ꯑꯩ ꯅꯣꯡꯗꯝꯕꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯔꯥ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯏꯕꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯃꯨꯛꯇ ꯊꯤꯗꯣꯛꯎ꯫ ꯍꯣꯏ ꯑꯩ ꯊꯤꯒꯠꯆꯒꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯝꯈꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜꯒ ꯗꯣꯔꯦꯜꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯗꯣꯔꯦꯟ ꯏꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯑꯩ ꯃꯐꯝꯁꯤꯗ ꯅꯧꯅ ꯌꯨꯝ ꯍꯣꯡꯂꯛꯄꯅꯤ꯫ ꯑꯣ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ꯫ ꯗꯣꯔꯦꯟꯅ ꯏꯅꯦ ꯊꯣꯏꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯒ ꯈꯪꯕꯤꯕ꯭ꯔꯥ꯫ ꯃꯧ ꯅꯍꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯅꯣꯏꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯅꯤ ꯏꯕꯨꯡꯉꯣ꯫ ꯗꯣꯔꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯣꯛꯆꯥꯎꯕꯤ ꯐꯔꯪ ꯀꯥꯏ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯏꯅꯦꯅ ꯈꯪꯕꯤꯔꯒꯗꯤ ꯑꯃꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯈꯤ ꯍꯥꯏꯕ꯭ꯔꯥ ꯕꯤꯄꯤ ꯏꯁꯇ꯭ꯔꯣꯛ ꯇꯧꯏ ꯍꯥꯏꯕ꯭ꯔꯥ ꯌꯥꯝ ꯍꯥꯏꯅꯈꯤ꯫ ꯅꯣꯡꯗꯝꯕ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ ꯏꯅꯦ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯀꯔꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯅꯦ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯄꯥꯝꯁꯤꯕꯨ ꯀꯗꯥꯏꯗ꯫
ꯁꯤꯡꯖꯃꯩ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯕꯨꯡꯉꯣ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯤꯡ ꯔꯕꯤ ꯀꯧꯕꯅꯤ ꯑꯗꯥꯏꯗ ꯑꯗꯨꯝ ꯍꯪꯕꯗ ꯈꯪꯒꯅꯤ ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯅꯦ ꯀꯩꯅꯣꯅꯦ ꯊꯕꯛ ꯑꯃꯒꯤ ꯃꯤꯅ ꯍꯪꯂꯛꯄ ꯐꯔꯦ ꯏꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯌꯨꯝ ꯀꯣꯌꯪ ꯍꯪꯗꯨꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯦꯡꯅꯔꯦ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯏꯕꯨꯡꯉꯣ ꯈꯣꯏꯕꯨ ꯀꯅꯥꯅꯣ ꯗꯣꯔꯦꯟꯅ ꯏꯇꯩꯃꯁꯤ ꯊꯣꯏꯕꯤꯕꯨ ꯄꯣꯛꯄ ꯏꯃꯥꯔꯥ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯣꯏ ꯃꯥꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯀꯅꯥ ꯗꯣꯔꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯩꯃ ꯂꯩꯔꯕꯤꯔꯝꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ ꯇꯣꯝꯕꯤꯅ ꯑꯗꯨꯗꯤ ꯁꯣꯝꯗ ꯂꯦꯡꯁꯤꯟꯁꯤ ꯏꯕꯨꯡꯉꯣ ꯗꯣꯔꯦꯟꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯩꯃ ꯊꯣꯏꯕꯤꯁꯤ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯇꯞꯅ ꯋꯥꯔꯤ ꯇꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯏꯕꯤ ꯗꯥ ꯑꯩꯕꯨ ꯃꯄꯣꯛꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯑꯩꯅ ꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯅꯤ ꯊꯥꯗꯣꯛꯂꯣꯏꯌꯦ ꯊꯣꯏꯕꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯅꯪ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯗꯗꯥꯅ ꯍꯥꯏꯗꯨꯕꯨ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯌꯨꯝ ꯍꯟꯕ ꯉꯝꯂꯣꯏ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦꯗꯤ ꯍꯥꯏꯗꯦꯗꯅ ꯑꯩ ꯃꯤ ꯑꯣꯏꯗ꯭ꯔꯤ ꯊꯕꯛ ꯇꯧꯗ꯭ꯔꯤ ꯑꯩꯅ ꯍꯦꯛ ꯊꯕꯛ ꯐꯪꯂ ꯃꯇꯝꯗ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯧ ꯁꯣꯏꯗꯅ ꯑꯣꯏꯍꯟꯗꯣꯏꯅꯤ ꯀꯩꯅꯣꯗ ꯑꯩ ꯌꯨꯝ ꯍꯟꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯄꯨꯕꯤꯔꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯀꯞꯂꯤ ꯊꯣꯏꯕꯤ ꯁꯦ ꯑꯩ ꯅꯪꯕు ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯊꯣꯏꯕꯤꯅ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯅꯨꯡꯗꯝꯕꯅ ꯁꯥꯎꯅ ꯅꯪ ꯌꯥꯔꯔꯣꯏ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯉꯪꯈꯠꯅꯔꯛꯈꯤ ꯅꯨꯡꯗꯝꯕꯁꯨ ꯑꯩꯗꯤ ꯉꯁꯤ ꯅꯪ ꯄꯨꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯀꯞꯂꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ ꯏꯆꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯇꯝꯂꯝꯃꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯇꯣꯜꯂꯤ ꯏꯕꯨꯡꯉꯣ ꯂꯩꯀꯥꯏ ꯋꯥꯏꯊꯣꯛ ꯑꯣꯏꯕꯁꯨ ꯏꯀꯥꯏꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯗꯣꯔꯦꯟꯅ ꯑꯗꯨꯗꯒꯤ ꯃꯈꯣꯏꯗꯤ ꯏꯇꯩꯃ ꯇꯣꯝꯕꯤꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯃꯌꯥꯝ ꯇꯧꯔꯒ ꯅꯣꯡꯗꯝꯕꯒꯤ ꯃꯌꯨꯝ ꯊꯤꯔꯒ ꯊꯤꯜꯂꯨꯔꯦ ꯅꯣꯡꯗꯝꯕ ꯀꯩꯗꯧꯕꯅꯣ ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯇꯅꯒ ꯇꯧꯔꯤꯗꯨꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗꯕ꯭ꯔꯣ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯗꯗꯥꯅ ꯍꯥꯏꯗꯨꯕꯨ ꯑꯩꯁꯦ ꯏꯖꯠ ꯃꯥꯡꯂꯕꯤꯅꯤ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯍꯜꯂꯔꯣꯏ ꯉꯁꯤꯗꯤ ꯅꯣꯡꯗꯝꯕ ꯈꯣꯟ ꯋꯥꯡꯂꯞ ꯁꯥꯎꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯏꯃꯥ ꯍꯣꯏ ꯎꯔꯒ ꯑꯩꯕꯨ ꯀꯔꯤꯅ ꯍꯥꯏꯅꯈꯤꯗꯣꯏꯅꯣ ꯊꯣꯏꯕꯤꯅ ꯑꯩꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯟꯗꯕ꯭ꯔꯥ ꯅꯪ ꯇꯟꯖꯥꯗꯨꯗ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥ ꯊꯣꯔꯛꯏ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯏꯃꯥ ꯂꯣꯏꯅ ꯇꯥꯔꯦ ꯃꯤꯒꯤ ꯃꯆꯥ ꯑꯁꯤ ꯅꯪꯅ ꯆꯔꯥꯛ ꯇꯝꯂꯨꯔꯒ ꯍꯨꯟꯗꯣꯛꯂꯝꯒꯦꯗꯤ ꯀꯅꯥꯅ ꯌꯥꯅꯤ ꯏꯕꯦꯝꯃ ꯐꯤ ꯍꯣꯡꯂꯔꯣ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯣꯡꯗꯝꯕꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ ꯃꯍꯥꯛꯇꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯏꯆꯥꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇꯨꯅ ꯋꯥ ꯈꯟꯅꯔꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯂꯨꯍꯣꯡꯕꯤꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯏꯆꯥꯗꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯈꯤꯕꯅꯤ ꯃꯃꯥꯅ ꯀꯞꯂꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤꯁꯤ ꯑꯁꯤ ꯆꯤꯡꯅꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯗꯣꯔꯦꯟꯅ ꯏꯇꯩꯃ ꯍꯧꯖꯤꯛꯁꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯅ ꯏꯆꯥꯅꯨꯄꯤꯗ ꯆꯪꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡꯗꯝꯕ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯏꯈꯣꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯌꯣꯜꯂꯛꯇꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯗ ꯀꯤꯍꯟꯗꯨꯅ ꯂꯩꯔꯦ ꯇꯣꯝꯕꯤ ꯉꯛꯅ ꯀꯔꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯗꯣꯔꯦꯟꯅ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯋꯥꯔꯤ ꯑꯁꯤ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯇꯣꯝꯕꯤ ꯀꯞꯂꯤ ꯌꯧꯔꯣ ꯏꯕꯨꯡꯉꯣ ꯗꯣꯔꯦꯜ ꯊꯥꯅꯤꯟꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯊꯥꯅꯤꯟꯅ ꯇꯥꯃꯣ ꯑꯩꯗꯤ ꯊꯣꯏꯕꯤꯁꯦ ꯅꯣꯡꯗꯝꯕꯅ ꯍꯥꯠꯂꯝꯗꯧ ꯃꯥꯜꯂꯤꯕꯨ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯅꯣꯡꯗꯝꯕꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ ꯑꯗꯨꯒ ꯃꯥ ꯐꯪꯂꯕꯁꯨ ꯌꯨꯝꯗꯨꯗ ꯆꯠꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯂꯣꯏ ꯊꯥꯅꯤꯟꯅ ꯇꯥꯃꯣ ꯔꯥꯖꯦꯜꯒꯤ ꯅꯝꯕꯔ ꯇꯥꯃꯣꯗ ꯂꯩꯕꯗꯥꯏ ꯍꯣꯏ ꯂꯩꯕꯅꯤꯅꯦ ꯑꯩ ꯑꯃꯨꯛꯇ ꯇꯧꯔꯒ ꯌꯦꯡꯒꯦꯀꯣ ꯇꯥꯃꯣ ꯍꯩꯁꯤꯡꯅ ꯇꯧꯁꯤꯀꯣ ꯗꯣꯔꯦꯟꯅ ꯐꯣꯟꯗꯤ ꯑꯣꯐ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯆꯠꯇ꯭ꯔꯤꯁꯤꯅ ꯇꯥꯂꯛꯁꯤꯗ ꯅꯦꯠꯋꯥꯛꯁꯨ ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯤꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯡꯁꯨ 5 ꯇꯥꯁꯜꯂꯛꯂꯦ ꯌꯨꯝꯗꯅ ꯀꯔꯝ ꯂꯩꯔꯝꯗꯣꯏꯅꯣ ꯉꯥꯏꯈꯣ ꯐꯣꯟ ꯆꯠꯂꯤ ꯔꯥꯖꯦꯟꯅ ꯍꯜꯂꯣ ꯀꯅꯥ ꯑꯩ ꯗꯣꯔꯦꯟꯅꯦ ꯈꯪꯕꯤꯔꯤꯕ꯭ꯔꯣ ꯔꯥꯖꯦꯟ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯌꯨꯝꯗꯣ ꯑꯃꯨꯛ ꯂꯩꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ ꯔꯥꯖꯦꯟ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯅ ꯇꯥꯃꯣ ꯀꯔꯤ ꯂꯩꯕꯤꯔꯒꯦ ꯌꯨꯝꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯀꯣ ꯗꯣꯔꯦꯟꯅ ꯈꯨꯝꯃꯤ
Tamo yumdi kaisu thoidokpa taude. Handakse ai loan ama laugena tawjabani. Aduda tamogi sign ama yaudaba yadre aduna tamoda sum call tawjarakpani. Rajen sor sangna hondoi karimata tawdre khanjai. Hoi hoi tawra loire tamo adugibu. Dorena yam nungai jare adudi ai laklage haiduna phone thammi. Dorena Thanil mayum di khangli ado nongdamba purakpa chelu dawri ni. Thanil tamo police dagi mateng lawarsi natrabadi upai amata lairaroi. Dorel ga Thanil gana police officer ama tanari wari pumba amata chithadana tamli makhoisu harau yarakle. Dorena yam nungai jare sar khoina yabirakpase asumna nongdamba hoigi imung yaure. Police na nongdamba bu office phauba chatsi haire. Nongdamba na idi kari iral gino kari maram gino na koin ai phari base thado police na hey kari da khalo yauraga khangni sasa khalo asumna nongdamba bu makhoi hanagi mayumda purak lei maiba mangina ibungo nongdamba haisena hakla manungdagi tamthiraba khonjelda nongdamba nahak aigi inakta yamna tuna changlo nongdamba aigi inakta yamna tuna changlo maibana nongdamba asi imungda mathanda changalaga ibemaga warije amukta sana halu haiduna mayam thogale aduga nongdamba bu imungda changhale mapandagi thong adu lachilami nongdamba laurai kaino mayam tabirisibo mira nongdamba lakpagi sawum phangbada thoibigi saktam lauraktuna pulliba singtu thadoktuna mathakta paikhalai matau adu ubada nongdamba kiduna laurai aibu kan biyo amukta aibu kan biyo thong hango mira lao pena lao haiduna nongdamba bu paiduna langi tamthiraba khonjelda aina numituda kayam waki nang khangbra ipam lomdam nungsiba ima baba thadotuna nangi sagai da tellaba numit natra lohongbagi numidang aduda aibu nungsiba saduna hatpa natra ai kayam waki ikhong firing kauduna ya wana khangjaki ngasidi nangi numit sui masitani aina ngaijarakpa tamthiraba khonjelna hairakpa wahai singdu mapanda mayam loina makna tarami nongdambana thoibi ai lale ai bomta ngakpiyo thoibi ai lale tanjadu da wanglendu mira hoida laklami mayamna tawriba matawdu ubad ngakki mamana pau pumba tambadagi khangli wanglen mirabu phatanungda thokadra haiduna pakatjarami asomdana mirana ngakpiba kari nangbu ngakpiba asumna haiduna kana noktuna aina wakibado nangsu ngasi madudagi hena wahangani asumna haiduna hisabigi saktam lauduna nongdambabu mathak makha onduna hatnaba tawri miran aina sikiba ka asida nangsu aina ikut pena hatgani asumna haiduna nongdambabu makhori metuna halami ngaki matung mirana ima haina lauramlaga wathakri maiba amadi mayam chansinduna yengbada nongdamba chiduna lemaida taduna leirami maibana mantra sonduna mirabu yengli maibana kachu tawraroi magi aningba thumkhri ma soidana chatlani aduga nongdambasu masagi maral jatuna chatkhri asumna maibana lai khoramduna santi phangle nongdambagi asiba hakchangsu police na pukhre mirasu gyan tarakle mayam wari watai sanaduna lairi maibana su karisu tawraroi haramlaga chatkhri numitugi numidangni mira mamaga tumli mirana yawalakpada phingok setpi ama phamangda leplaga leirami mira pakhatna mamit chena usili nupi adu atai kana sunati thoibina asuna harai itamira nangna ai mateng pangbiduna ai ningba thongli ita ai mafam sidagi punsigi oina chatlagi asumna haram daga mangkhirami namit adudagi mira hoigi imung amuk hana ayat papirak khidre ingna chikna nungaina leiba imung ama haibadu oikhre ngasigi di matang asida subscriber sing na thabirakpa wari da sangita loksambam na thabirakpa wari luhongbagi numidang hairiba wari asigi aroiba tangkak matang asida loisanjari mathangi tangkakta anaubu wari kaya puduna amuk laksake mayam punna matam adu faubadi ngaiminasi haraga mayam dagi bidai laujari